SANGEET Academy KAKCHING na LAMDAM ASIGI Jagoi ISHEI AMADI NAAT YOKHATNABAGI PANDAMDA Chahi gi Oina Puthokpa Thouram Shing Manung Channa NGARANG Phamthou Jagoi Utkhre Phamthou Jagoi adu Y Manorama Y Kumari M Premila amadi M Todona Utkhre Jagoi aduda N Thambal Macha amasung Khetri Mayum Subasinina ISHEI hanki loinana M Okena Pena amasung Y Ibom Chana Langdren yaiduna miyang mithobal tawki KAKCHING da laiba academy asigi sanglen da pangthokhiba thauram adu da KAKCHING Khunau college ke hanagi principal and Mohendro academy asigi secretary Khetri Mayum Nimai amadi academy asigi principal amasung Jan Manipur dance academy ki visiting guru Khetri Mayum Godadhorna akhanaba mithunglan singoina sarkhya ki thauram adu gi sarukha moina SANGEET academy KAKCHING gi matam sangna thaukuramba naure munalna manung matam chadana laikhidabaga mari lenana minute ani tumina leptuna awawa phongdokhi Thauram adugi wahudok piraduna academy asigi treasurer KS Rajendron Hai Manipur gi tongan mafam da pangthoknariba umanglai harauba sing asigi manungda KAKCHING harauba sisu top ama oide KAKCHING harauba gi manungda famnaiba lai committee amaibi singna lairoi numita saba jagoi Phamthou Jagoi asi amani jagoi asi manghandana thambaga loinana Manipur gi miyam khak natana malem gi miyam da masak takna nabagi da mag jagoi asi utpani haina sum hangna makha takhi